Manipurda len yauna akan manong takre, Imphal gi mafam karadasu nong chukre, kumgi ahan manong lakada miyamna haraw na kre. Staff Selection Commission mathau tawdriba fawba lengaki Group C amade D Group ki thabak lobigano masigi matangda High Court yaurapa yai haina MPCC na haire. Amadi hayengdagi haugadoriba Class 10 examination da saruk yagadoriba mahiroi singda Manipur Legislative Assembly ki Speaker Thokcham Satibratana yaifa paujal pirakli. IS News pideng tabiri ba kwaipum na magpo ay SILKY CHANAMBAM na taramnok chiri. COVID-19 daging agtok na ba kutuin hambiyo, hand sanitizer sizinabiyo, mask upiyo, fit taruki distance tambiyo, yarba makay, vaccine dose na kaptok piyo, Jackson ba na pum na makiyay fa bani. Haujik pao, sandok ni pizri. Kumsi chahi ki oina Manipur ge Chingi district kayada akan mamawungda nong chubagaloy na mafam kayada akan manungsit sitlabayay haina Regional Meteorological Center Guwahati na ngarang pongtok krabamatung Ukrul district ta ngasi ayu angan ba pung mapal adway dagina pung mapal ga minute ni futaba fawba len yaw na akan mamawungda nong takre kum ginong lakpada miyam na haraw nungay ba pongdok na ki len yaw na takiba nong aduna amang atatokan kibagi pau hauzik makioy na di fangdre Imphal gi Langgol Sawambong Sekmay Haingang amade Pangay tasu len yaw ba akan banong chubagi pau lakle Regional Meteorological Center Guwahati na fangdok kibagi matung inna Manipur gi Imphal East amade Ziribam yaw na Singi District Tamenglong Senapati Chandel amade Churachandpur gi tongan-tongan ba mafam singda akan banong yaw na nung sit labayay haina fangdok palay kray. Manipur Staff Selection Commission mathau tawdriba fawba lengaki Group C amade D Group ki thabak launa ba advertisement tawdana ba amade ek amade rule semkraba commission ama bawzik fawba mathau pangtok handaba haibasi double engine BJP lengaki ason bani haina Manipur Pradesh Congress Committee MPCC na fongdarakli Hiramasiga mari lainana Imphal gi BT Road Leiba Congress Bhavan dangasi pangthokiba paugi mifam amada MPCC ki spokesperson MD Rabikana fongdokibada lainga ki Group C amade D gi thabak launabagi damak Manipur Staff Selection Commission Act kumjalisingani kunithoi amade rule sem krabasu ngasi fawba mathau pangthokta na leire masi double engine BJP lainga ki ason bani haibada haiman bathok loi loinana Education Health Police amade Fire Department gi thabak laubada commission asi Thay duna thamlaga department masa-masa na thabak lawbagi mami chaw na tarik maramasina achumba madi mayek seng na thabak law na bagi damak ek amadi rules sem na leiriba commission na sige chairperson amadi members sing haptuna athubada laingak na mathaw pangthok halo commission na sibu mathaw pangthok hanabagi damak hiramasigi matangda MPCC gi president house ta wafam kaya pukhat padanatana state sige chief secretary da mamang chehige December kunda legal notice tabasu leikrabane Masida makhatana commission na sibu matam chana mathau pangthok na ba laingak na thabak paikhalak trabadi High Court yaurak loi hainingai leite loinana commission na si mapungfana mathau pangthok handriba fawba laingak na Group C amadi D gi thabak law na ba advertisement tawbiganu haiki State ki commission natraga board ama laikhiba taragadi madu fazana mathau to honba taragadi free and fair candidate singsi qualified oiba genuine oiba matik saba mi sing ase Manipur da unemployment ki problem si phajana leiriba lamdam asida praja singi section kaya dagi government na thabuk loba taragadi senja tumja corruption natana thawk sangbanga moi haina candidate sing amadi guardian sing da leiriba wakhan gi charang na base khrama khaidi sugumba staff selection commission gumba natagana aikoi gi Manipur public service commission gumba sumaina makoina loba taragadi khrama khaidi chumna tawgani haibagi thajabudune Congress na su masigi house of puthoga masigi staff selection commission ek pass tau shaiba matamda harau na in the interest of the entire Manipuri singi khallaga harau yam thuna pass tau ngai damakta saju pikibane Hayengdagi haugadoriba Board of Secondary Education Manipur bosem na lauba Class 10 examination da sarukyagadoriba mahiroi singda ngasi Manipur Legislative Assembly ki Speaker Thokcham Satibratana yaifa paujel pirakli mahiroi singi punsida khwaidagi maru oiba exam ama oiriba
लोइनना मखोइगी कैरियर सेंबदा अहानबा खोंथांग अमा ओइरिबा एग्जाम असि मायोकनगदौरिबा महिरोइसिंगदा माइ पाकनबा अमदि असोय अंगाम याउदना एग्जाम थाबा ngamnaba पाउजेलकले Mahiroi lising kontranipal gachama kuntaret na saruk yadana hayeng March ki tang tara taruk tegi Board of Secondary Education Manipur na lawba class 10 examination hauragani exam ase da saruk yagadawriba mahiroi singi mafamda desam ki maikai tegi yaifa paujal pirakpagaloina na soida ngamdaba yamna niyom chumba examination ama oigani haibage thazaba fongdorkli Laibak Tibadi Pangthokadoriba examination asida Mahi Sangtara Mapalge Mahiroi Marifitara Taruk examination asida Saruk Yabagi Kudong Chaba Lairoi Habigi Wafam Amalakpagaloinana Masida Yamna Hena Hakchin Laudana Desam Yakanaba team na Tizilubada Mahiroi Singasi Maral Sukle Laitana examination Saruk Yaba Fangdabagi Fibam Lakpasi Yamna Laibak Tibane Mahi Sangtara Mapal Adudi Mahi Sangtara Mapal Adugi Principal Headmaster Headmistress Amade Form fill up taunabagi thaudang sinariba miyoi sangi mathakta logi oiba charak pigadabani haina desamgi Secretary General M Somorjit Maitena dabi tawrakle mahakna makhata na haikibada chahi ama maram suklei leitana examination saruk yaba fangloidaba mahiroi sing adugidamak mahiroi sing aduna kari tawbigadawre mahiroi singi career pumang manghanbagi mathakta mahiroi singna Chathari Batabak Asi Kwaidigi Hena Chauba Crime Amane Makoigi Matakta Chap Chaba Lo Iba Charak Pangangadabani Haiki Asigumba aranba tawriba tulsingse masi gi mathakta thokriba asigumba form fill up tawdabagi thodokse masi sapsana thigatnanaba laingangna inquiry committee ama sembigadabani inquiry adu tawbagaloinana karigumma maduda yamna hena neglect tawbagi thong leiragadi madugumba tawriba maisangdo madugi recognition aduga board ta tawriba affiliation se masi takthakadabni habase desamgi makedigi masi musu demand tawjari hayeng pangthokadoriba asigumba class 10 gi examination sida koi saruk yabigadoriba mahiroi singna ara lahui tawda yamna niyom chumna hoi angam yaudana examination si pangthokpa oirasanu habasi musu wis pizari afaba niyom chumba quality education ama poraknaba honabada adugi mayolomna changsanba adugumba examination ama ohinmina si haiba appeal sumusu desangi maikai digi tawjari Ngasin nungtil pung ani makai tabu matamda Singjamai Thongam Leikai land number 5 leiba Thaunauzam Kumargi Yumgi Awangdi leiba Sangtap Amada Kanghaudana Maihau Langpok Thokre Mai adu Manipur Fire Service ki team amana khutlei thuna changsinduna matam chana amangata thokadabadagi kanbangamkre haire Cycle gi oina NGO singna chalaiba ihan hanba computer training center ama hangtokre inside north east ne sinduna ngasi cycle da pangthok ki bathawram ama da hairiba center asi Kuki NP cycle gamkai gi president Saimang Lufona hangtoki loinana ngasi gi tharamadu da Kuki students organization amade Kuki women union cycle gi mioi kaya su saruk yaki Thauramga mari leinana Saimang Lufona haikibada inside north east ne lokalak liba khongtang asigi kanaba cycle gi naha singna launaba wafam fongdoki Manipur da yelhau ngai de gilerak laba mioi khuding makna lamdam asigi jing pat turel mahausa lairembi gi fazaraba khudol singbo aduki matik nungsijai amade pamuzai lamdam asigi yelhau misingna asigum laba mahausa gi fajaba khudol kayabo chahi lisang sit na ngak senduna lamdam asida mioi ba kunai na leibada yamna nungaiba ainga sagi khal kaidab ama oirame adubo illegal migrant kharana lamdam asida changlaktuna chingi asukpa umang Laihau chelaba mafam kaya mathak makha onkre maru koklaba chingmai singda amukasu hu pambi haibadi popi kaya thazinduna lamdam asigi miyambo tumnamang naba hanbalaitana aroiba thakta honarakle asukpa umang wamang amade singmai kaya maru kokibana iram khonglam pat turel kaya gi isel lepkre turel khongnung kaya leikangla olakle masigi mathakta yamna karem kathai naba mawongda lamdam asigi miyamna Lauriba Konglibasi Tabagi Mahutta Chingmai Kona Lanmai Leptana Tharakli Iramdam asigi Sangban Narabatiasi Wautang Naba Machu Onlakli Hauzik Oiriba Sathiraba Fibamasi Miyam Hupna Amuk Hanagi Mahusagi Fibamda Hanjana Bhotnabada Jahi Kayamade Changlagani Natraga Amuk
हानेगे फिबम दा हंजिनबा ngamkidabasi yai masibu miyoibagi lichatla masigumba thabakta chenari bafurup sing karamna lamdam sigi yelhomi ni haigane matam leiringai tungi mirol kalhauna ba yelhomi mayam punduna asigumba yumthang nabana kainaba Parat tambiba matam thengmalabani haina All Manipur Youth Protection Committee AMYPCOG General Secretary na thokpa cherola man haire Malem Singba tungna pangthokliba World Glaucoma Week kumjali singani kunhumdoi gamari leinana lamdam asida su National Program for Control Blindness and Visual Impairment NPCB and VI gi thoram oina Medical Directorate National Health Manipur ga puna kusam naduna ngasi lamfel da leiba State Ophthalmic Cell Medical Directorate ta free glaucoma and cataract screening camp ama pangthokre kemasi thasigi tarataret fauba pangthokani haire kemasi ga mari leinana National Program for Blindness and Visual Impairment ge Nodal Officer Dr. K Bikram na phongdora kibada malem gi oina mitki leina ama oiriba glaucoma amadi cataract asi kokhanabagi pandamda lemna glaucoma screening amadi test tauba lemna cataract surgery tauba lemna hidak langtak pibaga loinana anoksu lemna piki ngasi kemasi pangthokliba khanghaudaba miyoi singna thasigi tarataretta amuk hana pangthokadoriba kemta saruk sungsoi shodana saruk yabiduna miyoi bamagi khwaidigi maru oiriba mit asi yengthoktuna ningthina thamsi haiki Sisi mayam da awareness inaba glaucoma have anabasina mitse irreversible oina handokpa yadana mitse tanghan beya handbeya ase mayam punamak da awareness handokna bitamak smale punamak da observe to handaksu apagi national health mission amadi national program for control of blindness makada apoi observe to gani higher observation se apina tang tranga ga tang trajet se ga apina free eye checkup camp se dedicated eye ot what by liba se ophthalmic cell se apoi bangkok chali higher camp sida kana gumba glaucoma amadi glaucoma da natana cataract leiba habadi ngongdum leiru se apina detect tawjagani karigumba leiramba taragadi apoi glaucoma ge treatment gi free medicine pigani cataract leiragadi apoi free treatment free cataract surgery so apoi sida kutung chaw pigani sida natana apina hidak nang free amadi ahanda mi ku di kwa anatung du ya no su beme gi kutung chaw pigani Manipur State Legal Services Authority, Malsamade District Legal Services Authorities, DLSA's Imphal East amadi Imphal West anina puna sindana khangmin nasi haiba Legal Aid and Services ke poster exhibition ama ngasi Lamphel Court Complex Lamphel Patta Haudokre Judge High Court of Manipur cum Chairperson High Court Legal Services Committee Aribam Guneshwar Sarman Haudokiba exhibition aduda All Manipur Bar Association ki President P Tomcha All Manipur Lady Advocate Association ki President C.H. Kiranbala, District Judge Imphal East W. Torren Meitei, District Judge Imphal West R.K. Memcha Devi, Member Secretary Ojas Mutum Amade, Chairap Amade Lamphel Court Complex ki Judicial Officer Singh Saruk Yaki, Poster exhibition aduga mari leinana Aribam Guneshwar Sarmana haikibada exhibition asi maruaina miyamda makhoi gi haksing khanghanabagi pandamda pangthokpane karam scheme sing leiri haibadasu exhibition asida khangbangamgane MAS LSA amadi Legal Services Authorities na miyamgi damuk pangthokiba thabak thoram sing exhibition asida mayek singnotuna miyamna makhoi da piriba haksing adu kadai fauba chatnaba yagani haibadu exhibition asidagi khangbangamlagane asigumba exhibition asi Thobal District Imphal East District amasung Bisnupur District asu pangthoknaba pandam thamli haiki अखोई ngasi mayam da khangmina se na campaign ma sama to ise koi legal service ki mathau ham badi ai right praja da khangan basi ai right khangdra gadi right se tan de koi mating ai mating piu ha ne ai mating ni do ni si magi right khang kan da ni do ni na nang gi to ya right si ni scheme gi phangi ke sama tha ge ke sama to ro ke nom to ge ha da all types of rights mayam do akoi na showcase to jarga du gi mana ai si right se phang mo si le ro di ai phangdri phangbagi mo akoi da mo second stage da mating ni raga akoi na mo madu right to phangna mo na da Chibi khangde office da habi khangde da tra ko na lo gi mating lo su ko ki mating lo su adu khaki akoi campaign ne lo masi ngasi howoi da tampel gi hore masi chaina thobal bisu ko te district su si campaign se sakanya sina anu makhal gi mass awareness campaign makhal lamane
Isa ki mapung fabat nat ki saktam leizaba furup amu oina chauthok chani hingliba aikoi gi furup ki machak pumnamak kondo na puriba lai harau bagi matangda tongan ba mafam singda umang lai kanba apun balup ukal galoinana khana naina bagi thoram sing leptana pangthok li haina ukal gi secretary publicity na ngasi thokpa cherol man haire cherol adugi matungina lai harau bagi liklam asi kaihandana mayon chumna puna bagi pandamda miyam ga punna wakhal taminaba mathau tarakle Lamdam asi khaktanatana Assam gi mafam kayada lai harau ribasingda ukal gi maroi ba thongmi sing sangsinduna hakthengna lai harau bagi liklam kaihendana ba amasung lai harau bana tambiri ba sing khangminana ba lepten hotnare lai harau bagi mingda ngausin faizinaduna nat amasung chatnabida akai ba thokhalakpa yabasing lai harau famda chathadana ba akan mamawngda marilena ba pumnamakta hotnare Aikoi gi nat ki chanabi amadi furup ki saktam na chingba maring marangdana ba aikoi pumnamakna hotnamina ba mathautai loinana aikoi gi fizet lighting zagoi se amasung aikoi gi lol mayek sengna thamna ba hotna ba mathautai haina serol aduna makhat tarakli Huyan Lalong Manipur Thangta Cultural Association Irulbungi Director oina thau puriba ke Sanathoi Basarmana India lengang na piba Padmasri Award kumjali singani kunitoy fanglak pagaloinana Kairaw kunodagi Lauriam Ongbi Thaba Devina Thangta gilamda nupi laktagi ahanba oina Manipur State Kala Academy na piba Manipur State Kala Academy Award kumjali singani kunmathoi amasung Kairaw Lairembi Laikai dagi Mutum Herozitna Manipur State Kala Academy Young Talent Award kumjali singani kunmathoi fanglakpada Youth Development Center Club Kairaw Bitrana Thagat Pamade Haraw Nungay ba Fongdorakli India ki thoidok hendokna maming leiraba cookware amadi kitchen appliances chamagi mathakta puthokliba Wonder Chef ki anoba outlet ama Nagaram Block A Stadium Road Hyundai showroom manakta ngasi hangdokre anoba outlet adu MBCC CI gi pastor Reverend Zuan Kamang Daimaina ribbon kaktuna hangdoki dukana sida March ki tang tara manga degi kontra fawbada lakpiba miyoy singidamak special launch offer pizzari haina ngasi hangdokliba Wonder Chef outlet ki proprietor Ruby Wongkhaina fongdoraki Si Wonder Chef ki store se yamna phajai aduga yamna pot chingsu yam products su yamna phajaba pot khakta oi aduga seasonable matamna yamna hindi oigadaba aduga hoigi muru oina kitchen gi marugi yamna kanaba adum products pot dum oi aduga loina pot se yengmada yamna pamba pot khakta oi aduga reasonable price khakta oi price su yamna ka henna magi products magi quality ki mutung ina mumansu thodok henok na wang musu kaya leite chap chap reasonable price oi offer su adum loin ire offer sunum leire yamna harauze masigi store gi honor su yam thagale de si miam gi kanaba dum store ama oine sidum ena thamjabani Wonder Chef ke products se makhal yam laikre gas stove tagi chimney adagi grinder casserole cutleries coffee machines makhal yam lai more than 600 plus products lai khoi Wonder Chef se mayamna bazaar da atopa brand da phangdaba products sing so khoi gi da ingak ngakpa haidi innovative oiba products mayam khoi every month launch tawe aduna Wonder Chef se yamna aina su yam pamjaba aduna sigi dukan se adugi dama aina hangakpane sigi products se mayam na su laaga yengbiu tunga ba angangakpa products mayam puthoe Wonder Chef na Paugi marak thatna break amatang lauzari Introducing Wonder Chef, one of India's leading brands in cookware and kitchen appliances. Inspired by Italian design and German standard of quality. Holding more than 100 plus products such as chimneys, cooktops, grinders and much more. Now open at Nagaram Block A, Stadium Road near Punya Hyundai showroom. Special launch offer will be available for all customers from 15th to 30th March. Please visit the outlet at the earliest and enjoy the benefits. Breaking matungda taram nokcheri makhataba pau pizari
Haukiba pung kunmarida India da nauna mioi chatruk taranipal COVID positive oiba thengna kipagaloina COVID-19 positive oibagi chang wangkhatlakle laina sena maram oiraga mioi manga leikidre fagalakpagi chang chada marifutaranipal 10 suino da hantarakre Apunba confirm case na koti mari lakni futaruk lising marifutara mathoi chamapal yangkai taruk yokre active case masing lising mari chama marifutara tareta hengat lakre laina sena maram oiraga leikidaba apunba migi masing na lak mga lising kontra chatret marifu mapal sukre laina asidagi naba faduna discharge tokiba apunba migi masing na koti mari lakni fu mathoi lising yangkai taruk chamapal humfutara yokre laina asidagi ngaktok na ba vaccine kap tokiba apunba migi masing na Koti chani kun lak humfumari lising humfutara mathoi henkre. Malem gi oina COVID laichet na khwaidigi hena sokhalaba laibak singi manungda US na ahanba Indian ane subada amade France na ahum subada leire awanopok state ki oina Assam na ahanba Mizoram ane suba amade Manipur na ahum subada leire. Hojek sanabagi pau lobirase. Manipur के environment activist Anis Ahmed के नेपाल सुबह environmental awareness marathon campaign New Delhi da pangthokpa hokre ngasidagi hauraga pangthokliba campaign asi chief conservator of NCT government of Delhi na sindana deputy chief conservator of forest South Delhi ge Asula Bhatia wildlife sanctuary dagi Rakesh Malik section officer DFC Delhi amadi Bombay Natural History Society BNHS education center South Delhi ge akse Vedi ani nalam taki Anis Ahmed ke environmental awareness marathon campaign hagdoki bagaloina na tek takaidana campaign mapung fana Delhi ge maroi bajaga sing faudana pantung pham yoba ngamba oirashanu haina forest department Delhi ge maikai dige yaifa pausal PK lamzaladu Delhi forest and wildlife department ge staff singna kupne seneki Anis Ahmed po India geta MS Edige Thomi Singna Taramna Oki Loinana Anis Ahmed ke environmental awareness marathon campaign asi numit mari ni chupna Delhi gi maruiba mafam sing Red Fort Lotus Temple amade Rashtrapati Bhavan Paudana Chelaba matungda Forest Department of Delhi na Taramna Okani haire Lakliba April thagi tang kontra da New Delhi ge Talkatora Indoor Stadium da Martial Arts Games Federation of India na sindana pangthokadariba Young Mudo Korean Martial Arts event saruk yaruna bagidamak trial selection pangthoklagani haina Young Mudo Association Manipur nga sithokpa cherola mana kanghalakle Hairiba trial selection asi thasigi tang tara mapalgi ayokpung mapal taba matamda Sangai Pro Airport lambida leiba Sri Sri Gaurachandra Mahaprabhu Mandir gida Imphal West ke oina pangthoklagani saruk yaning basingna passport photocopy ani galoina na marilena ba che chang puraktuna association asigi Sangai Pro mamanglei kaidaleba office ta lakna bakang halak pagaloina na akupa marol su office asidagi khangba yagani haire ngasigi oiba ay ngasagi pau pizare Ngasi Manipur da khwaidigi sabagi chang asi degree Celsius 19.8 ani oike khwaidigi ingbagi chang na degree Celsius 13.8 mga oike nungsita yawba ising manalgi chang ayukta chada humputara nithoi amade nungthildana chada kontra mathoi oike nongzugi chang millimeter suino oike loisilakpada marube pausing amuk hanapizari Ukrulda len yauna akan banong takre Imphal gi mafam khadada su nong chukre kumgi ahan banong lakpada miyamna harawna kre Staff Selection Commission mathau tawdriba fawba lenga ke Group C amade D Group ki thabak lobigano masagi matang da High Court yorpa yai haina MPCC na haire Amade hayengdagi haugadariba class 10 examination da saruk yagadariba mahiroi singda Manipur Legislative Assembly Speaker Thokcham Satibratana yaifa pausal pirakle Pungja si fawagina sandok jaba Manipur IS News matanga sida loisinjare mideng tabiri basingba mukahana kurumjari